अहानबदा मरोइबा पाउसिंग पिजरी नेशनल ग्रीन ट्रिब्यूनल ना जर्मन अमदी टाइगर रोड सेमबगी थबक थेंजिनखिबा अदु कोकोमिना तरामना ओख्रे मैतै सिंगी लाइफमलेन ओरिबा कौब्रु अमसुंग थांजिम खुबम काबा याहलु हाइदुना मोइरांगदा मियामगी खोंगचत चतख्रे त्रिपुरादा तारिबा मणिपुरी सिंगी ऑटोनॉमस डेवलपमेंट काउंसिल पियो हाइदुना मियामना खोंगचत चतख्रे चनम्बम निंगोल खाइदेम ओंबी चावबगी मिहाता चेनबसिंग पुंग कुनमरीगी मनुंगदा फागदबनी हाइदुना वाकन मिफम चेथख्रे सुमांग लीला निंगथम कुमहाई लिसिंग अनि कुनमंगा ngasiदगी इबोयाइमा सुमांग लीला संगंदा हौदोख्रे अमदी म्यांमारदा कुमजा लिसिंग अनिगा कुनमाथोइदा मिलिटरी बु कू तौख्रबा मतुंग ngase अहानबा फेस की ओइना इलेक्शन पांगथोख्रे खुरुमजरी ममी टीवी ने संदोकचबा मणिपुरी प्राइम टाइम न्यूज मीटिंग ताबिरिबसिंगबु तराम नौचरी हौजिक मियामदा पाउ संदोकना पिजरी टाइगर रोड अमसुंग जर्मन रोड हाइना मिंगथोंजिनबा चिंगी डिस्ट्रिक्ट सिंगदा इलीगल ओइबा थबक थोंगसिंग मरु ओइना ड्रग्स खुचु खुलाई अमसुंग मिटॉप सिंग फुटोक पुसिन तौबगिदमक चिंगी डिस्ट्रिक्ट सिंग फावरगा सेमिबा रिंग रोड की थबक सिंग से एनवायरनमेंट अमसुंग जियोलॉजिकल सेफ्टी मेजर गिदमक खुदकता लेबहननबा एक्सपर्ट सिंगे हाई लेवल कमिटी अमना प्रोजेक्ट असे मपुंग फाना येंगसिंदुना डिटेल रिपोर्ट अमा पाइखलकनबा उमंगी लमसिंग कननबा अमदि मसिदा चेनरिबसिंगी मथक्ता आइनगी ओइबा थबक लौखटननबा कोकोमिना मियांगी मिहुत सिंदुना कोलकाता लेबा नेशनल ग्रीन ट्रिब्यूनल ईस्ट डॉन बेंचता पेटिशन फाइल तौखिबा दुगा मरी लेनिना कोर्ट असिगी माइकैदगी मणिपुर सरकार के चीफ सेक्रेटरी दा खुदकता लंबी सिंग असि सेमबगी थबक मखाताना चथदनबा मरी लेनबा एसपी अमदि डिस्ट्रिक्ट मैजिस्ट्रेट सिंगदा डायरेक्शन पीखिबा दुबु कोकोमीगी माइकैदगी तरामना ओइ हाइरे वाफम मसिंग असि लमफेलदा लेबा कोकोमीगी ऑफिसता पांगथोखिबा पाउगी मिफम अमदा कोकोमीगी कन्वेनर खुराइजम मथौबना फोंदोखिबने महागना मखाताना फोंदोखिबदा जर्मन रोड अमसुंग टाइगर रोड हाइना इलीगल ओइबा मोंगदा लैंगा के अयाबा अमता यावदुना लंबी सेमनिबा सिगी मतंगदा चप चाबा इन्फॉर्मेशन खंगतोकनबा आरटीआई की खुथांगदा हंखिबा वाहंग सिंग मरी लेनरिबा मणिपुर लैंगा के फॉरेस्ट एनवायरनमेंट एंड क्लाइमेट चेंज अमसुंग पीडब्ल्यूडी की माइकैदगी मसिदा मखोइगी नॉलेज अमता लेते अमदी अयाबा पीखिबा लेते हाइरकपदगी मदुगी रिप्लाई सिंग अदुगा कोनना ग्रीन ट्रिब्यूनल असिदा केस फाइल तौखिबने जर्मन रोड अमसुंग टाइगर रोड असि चिंगी डिस्ट्रिक्ट तरुक फारगा रिंग रोड अमा ओइना मखोइगी अरोनबा थबकसिंग चथबा ड्रग नोंमय अमदी मिटॉप सिंग पुथोक पुसिन तौननबा सेमलखिबने हारिबा लंबी असि ब्लैक टॉपिंग तौननबा वर्ल्ड कुकी जो काउंसिल की माइकैदगी यूनियन मिनिस्ट्री फॉर हाईवे एंड ट्रांसपोर्ट नितिन गडकरीदा अइबा चेरोल पिसिंदुना तक्सिलमखे कोर्ट की माइकैदगी मसिगी चप चाबा पाउखुम पिरकनबा चीफ सेक्रेटरी दा खंगलबसु फॉरेस्ट डिवीजन की माइकैदगी पाउखुम लाक्ते हाइदुना मतम लौरगा लेरे अदुबु कोर्ट की माइकैदगी मथंग चहे 2023 के फेब्रुआरी की तांग अनिदा हियरिंग मतंग लेपख्रे हारिबा मतम मसिगी मनुंगदा लंबी सेबगी थबक असे लेबहन लगनी हारि अदुदा कोई फिजिकली कोई अपीयर तौननबेदमुक्ता कोई कोलकाता दगी कोई एडवोकेट दीपांकर ठाकुर हाइबा कोई लर्नेड अमगा पुल्लगा कोई हाइब एप्लीकेशन असी अप्लाई तौबनी अदुगा हाइब एप्लीकेशन असीगी मरुएना यूनियन ऑफ इंडिया की माइकैदगी मदु रिप्रेजेंट तौबोइना रेस्पोंडेंट कोई पुखरमबम रमेश कुमार अमदी मिस राजकुमारी दिव्या सना हाइबा मियोइसिंग असिना रेस्पोंडेंट होइना सरुक यारगा केस असी कोई चथगिबनी मपुंग होइना मसिगी केस असी कोइना मियामना हौखिबा अगस्त की ममांग था दुदैदा मरोइना जून जुलाई मतम सिदैदा कोई मियामना याम कन्ना मसनबा
Tiger Road, German Road, Haidana, Maming Tonjalaga, illegal road, Ama, Equi Chingi Saruk Singda, Yang Kraba Umangi Saruk Meamama, Equi Lengaki, Ayabe, Yaudana, Koktok Paman, Bamong, the Koktoga Lambi, Nampu the Lambi Simjan Kiba, Amadi Haiba, Todoga do that, Tongan Ba. Mayam gi maike digi haiber lambi asi illegal ni masi lengang na kamaina ya ba pili no kari gi tohli no haiber si phanayam na miyam na law gi batar ga su mari lena ba lenga ki agency department amatana atik chaba thabam ta paikhalakna hairi ba dung loba secret illegal road illicit kogi road asi adum makha ta na seman gi bagal loina na madude da makhal makha kaya gi aron ba lambi ma oira kanda drug puba, nomai puba, illegal arms puba, adagidi kogi masak khangdaba mi meyama ma lambi sido hondo honjin tawbugi tongan ba paw meyama ma leikraba matungda kokomi gi maikai degi koi masigi mathakta mari lenaba paidagi hena competent oiba India government gi adung loba agency natraga kogi court law court amada masi koi complaint ama tawbu chumi haba Wakaladu Kanjabadagi, whatever the Lojabadagi, August ki tang ni panda, sorry, August ki tang kunda, koi ahanba petition asi file to. Hariba petition asi koi hearing maridak chathagre, ani suba hearing asi September ki tang marida muktawi, September ki tang marida ahum suba hearing na October ki tang kuntareta tawi, aduga mari suba haibadi handak ki tha sigi tang kul ko humdoida mari suba hearing se chathe. Hearing singa sida baruena kogi case sida koina thamjari ba wafam di kari no haija bakanda World Cookie Jo Intellectual Council na matamadu da kogi India gi edu Union Government gi Ministry of Road Transport and Highways ki Minister kogi Nitin Gadkari da makoina hujiki illegal road asi makoina paisa puthokna sillandana local gi no me amna hona dana lambi sembal loire masi black topping tawna ba tobiu haidana chemi rakhibani ai ba chi duna maram oira kanda hana Tiger Road German Road hana phanam haiba taraga su chap chaba lambi si kanana kamaina responsibly sembano haiba si koi khangdana lerambadu madugi letter du thengnabadagi masi World Cookie Jo Intellectual Council haiba lubasina mapungoina chobu thodang loraga haiba lambi si moina acknowledge toraga sembani haiba si khangbadagi makoi gi mathakta asigi posila puni du haiba lambi si charamna kilometer chahumga nifu hundoi muki changda sangbagi mongda moina thamgibani aduga apunba koi gi tapaki akoi bede leiba jinglon jingsang sing asida lambi si ring road amagumna saraga masi moi gi secret akoi gi trade route natraga akoi gi aron ba lambi moina sina nanaba makoi gi tongan ba capacity da moi lanai mioi sing interest leba myam mana pesa puthoga nafu da sajal ba lambi mane habisi khang pade case sanction gi bani masigi porasida akoi gi maike degi sari ba masigi lambi asi mari lena ba department singda maroina akoi gi PWD adagi di environment and climate change adagi di forest ai ba department sing sida akoi RTI gi kuthang da koi kokomi gi koi gi legal sale di maike degi koi RTI tharga information sik tawi maduda environment department gi maike degi di koi masi koi kanomta koi gi maike degi no objection pi ki ba or official approval pi ki ba adagi di koi makalam degi clearance pi ki ba leite haidana koi RTI copy hando pire adbai tauna department PWD gi su hando rei aduga forest department ki site gi su clearance law ki bagi adu bagi keno leite hadna department ki hando madugi report sing adu yaujar ba matungda honorable court ki keno da koi submit tawjare madu tawraga koi satellite imaginary koi gi jika hai lambi sing asi exact location sing identify tawrakanda illegal road sina karai bo kamaina semam bano haibana chingbu sing si loina mak mapping tawraga koi madugi copy yauna happy aduga mamang da moina State asida kumja lisingani kolumdoi dagi tholakhiba kanglup ki irang asina maram oiraga maitei singna maihorol dagi lai khurumduna lakhiba thangjing abadi kobur khubam asi kuki singna kaba yaroi haiduna thingduna lakhiba dugi mayokta
haukiba tha kharagi mamangda CCPKT amusung Federation of Haumina Manipur gi Governor da memorandum ama pisinduna hairiba Maitai singi lai khurumpham oiriba khubam ani asi kaba yahalu haina taksinkiba adubo ngasi fawba lenga ki maikaidigi thabak amata lakholaktabagi mayokta tongan tongan ba CSO organization singna punna thangjing khubamnen amadi kaubru khubamnen kaba yahalu Manipur Governor na pikhiba thajaba khudakta thabak to onthokadabani haiduna miyamgi oiba khongsat ama moirang maikaida chatkhre khongsat aduga mari lenena Federation of Haumi ki President Sapamcha Jadumani na phongdokhibada maitai singi pari puri gi haurofam oriba laifamnen sing asibu mapandagi changlakpa foreigner sing leisinduna karakpa yaroi haiduna athingba thamduna sanarakpa asi laibak thibani maram aduna kugi singna ekhoi gi mathakta thamlakhiba athingba sing asi gi mayokta ngasigi miyamgi khongchut asi chatpane ngasi ekhoi gi ipa ipuna thambiramniba laifamnen sing asi kanba mathau tai loinana India government shu thangjing amasung kaubru laifamnen asi security matik chana thamduna ngak senduna maitai sing chatpaya hangadabani karigumba hairiba sing asi thabak ton thoktrabadi makhata na akanba khongjang sangsinanaba sem saduna leiri haike aijalpa foreigner singna leisalakanda koi ipa ipu gi kumum singsi Jangba yaroi, macam jang pak khuding mak apa oiroi haidana singarak masi 3rd May 2023 ki mamang begini 2022 da thangjing da kana umba mata thangjing gi area da leriba kuki chip singi aya ba yaudragadi madu karam ta kabi yaroi haidana singarak kibadubu Mayok nadana CCPK na Federation Haumi ga loina na aikoi thengna gi bane matam da karigumba akak naba matam amagi manungda nakhoi na handok ta taragadi tampakta karaumba kuki amata kumak pa yaroi haidana thinghibadu CCPK ni adudagi hauna aikoi na khange Kuki sing na soy na koi da lan tarani jikhange mari makong samna da ba anggo kuki war semjan ba wari lae Manipur gi mafam khuri makchi makhoi gi mafam ne makhoi gi puari ga sawon rakpani thangjing mu thangting haibani Awasi gi makhada chahi taret Manipur asi leirure British nasu Manipur lausilure adubo amuk hana ekhoi gi ningtamba adu phanglakhrabane maram maduna Manipur ngakliba maitaibo muthatpa haibase itihastagi hongnangam khidrabane maitai na mapangal sonthabada Manipur thugai balai haibase yeknabana khangi haina hanigi UNLF ki chairman Ningthemcha Sanayaima Elias RK Megena phongdokre Wafam Masingasi Tripura Manipuri Student Youth Coordination Committee gi Marishuba General Conference ama Agartala gi Radhanagar da leiba Radhaman Mandafta pangthokiba thoramda phongdokhibani General Conference adu pangthokpaga loinana Tripura da Autonomous Manipuri Development Council PU Tripura da Manipuri londa larik tamba phanghanbiyo Manipuri lonbo Tripura da Associate Language oina recognize tawnanaba Loinana reservation pigadabani haiba demand tanduna kholau lauduna khongchit amasu chatke khongset adugi matungda pangthokiba miyamgi mifamda thoram maduda athoiba mithunen oikiba Ningthemcha Sanayaima RK Megen hai Manipurbu hanjana mikha ponanaba madi muthananaba honaduna lakhre adubu ningtamba mangrabasu matam adugi ipa ipusingna amuk hanna ningtamba hanjil handuna Manipur asi thambirambane Masida shunatana Manipur gi apunbagi saktam ngakpada mangjil thariba maitaibu muthanana bahonabashu leptre idea of Manipur machet tahanana bahonabada tongan ba pambai kaya sijinarikliba masida Manipur gi kanglup furup khudimagna masagi lang sida thudana ba honasi haike madudagi ekoina khambali maitai furup ase mutpiyarur do furup ne ase simte history Masisu, aku ada yang singar pengamai pengamai saya masih canggih macam masih lagi kalau kita saya, baik lagi kurang sah tapi masih lagi anu kurang sah tapi mama
Manipur ki aroba la marama ho makam ni hai kami nase masih history ki aroba koi na Malayalam history ni narkodam ta masih ati le vaccine so proxy so topi ma kare alu koi ni from sao kacha ro piusa masih ke from sao piu rakna bagi pium di malu di yom di alu ba pium du from sao lo hai ba Mangalam sih ngamba amani sangi ko masih kangba rumba meti pro do so tadi sih ang masih brother advertising so ado manipu ana koi lari masih sing ya warum balik pa sih so manipu manum lari meti pro sing so masih kangba sih ang masih koi Mesti program Manipur lima pantai mana boleh mesti program kami nak ada apa? Mesti Manipur dah sosial lebih masih nak apa Manipur sendiri so apa yang ada meditation so yang mana ada jumpa masih bahkan seni. Lalu siapa tahu masih apa anda tu yang ada juga kami Manipur sendiri Manipur itu boleh masih kita Ngarang iram sifai lerak asang badagi hauzikna wangoi mamang khaidemda mayum panduna leibi chanambam ningol khaidem ongbi chawba debi chahi kuntaruk mapuroiba khaidem naresor singh hairiba miyoi naha ase ngarang nupa mayumgi yumgi maning thangbadagi meter kuntrarom lapa khaidem amadi thiam galona ba mafam amada chingnaningai oiba mawonga siduna leram khiba dugi mayokta asengba achumba langla langzen puthokna ba amadi mihar asigi achumba wayel phangan biyo haina nupa mayumgi laikai gi miyoi sing amadi nupi mayumgi laikai gi miyoi sing na semkhiba JAC against the brutal murder of Chanambam Ningol Khaidem Ongbi Chawba Devina tongan tongan ba demand sing tawraduna iram sifai lerak asangba community hall amadi wangoi Khaidem mamang laikai community hall da wakan mifam chathakre Nupi mayumgi JAC gi convener Khomdram sana jawbana phongdurakpada mihar asiga mari lenena semliba JAC gi maikaidigi laingakta taliba demand sing ase mihar asida chenariba miyoi sing pungkun mari gi manungda laingakna puthokpiyo mihar pasing puthoktriba fawba asiba hakchang lawdaba mihar pasing logi oiba chap chaba cherak pigadabane amade achumba may wayel fangtriba fawba JAC na lamdam asigi CSO club amadi miyang galonina Khongjang kaya changsin ba haina warep singsu lawre haina phongdurakle ming khondam sa jawa JCC gi convener ko ngarang thokki ba thogdo oduga mari len asi bakchang asigi sumba langlang jin puthokchi ba ko JCC site gi akham ba kongen changan duna mari lena ba ko gi saka gi site ta amadi mari lena ba haya otro sing tan jaraga asi ba si gi langlang jin sumba puthokchi ba ko lep letana Khongjang asi changjin gi hadina JCC site gi lepseri Amaromda nupa mayumgi maikaidigi semkiba JAC gi convener Khaidem lukhoina phongdukhibada ngarang thokiba laibak thiba thodok asida chenari bamiyoi sing Manipur police na athuba matamda puthokpiyo loinana JAC asina changsilakpa Khongjang sing asida lamdam asida leiriba CSO maira paibi amade club sing punna support tobiyo loinana laikai asida masigumba thodok ase amuk hana thogan biganu haike Abana mihat pasi mabung phana chapchana atau mutam topi ba maru na pung kumari ki manungda mihat pasi ngasi marina ba department amati police comment singna atau mutam topi ba abati asum mobile pangbina kita makta koi JAC na talakpa dabi demand sing ichi apung phana koi kholo lekwa jidal biriba mati marapai bi kalap sangsan CSO singna pung phana sago pinaba ju hajari lekai Manipur State Sumanglila Council na sinduna kunithoirak suba Sumanglila ningtham kumhai lisingani kunmanga ngasidagi Palace compound leiba Iboyaima Sumanglila sanglenda hodokre ngasi hogdopagi thoramadda Manipur government ki secretary and commissioner H Gyan Prakash amade Jawaharlal Nehru Manipur Dance Academy ki director
P Vilasingna Mathang Sina Maru Eba Mithungnen Singoina Saruyake Sumang Lila Kumpai Asi Hogdokpaga Mari Lenena Secretary and Commissioner H Gyan Prakashna Fongdokibada Hoziki Matamda Sumang Lila Sanariba Artist Singna Thengnariba Khudong Chadaba Kaya Asi Matamgi Matung Ina Art form asibu hena khumang chawsinana bahonaba mathau tai matam amada nupi angang ahalaman khaktana sumang lila kumhai asibu yengnarame adubu hauziki matamda YouTube amadi social media da hena thawai yaksina khibagum torakpa sina maram oiraga sumang lila kumhai asi yengba hantarakpagi ajoba mami amasung taba phange maram maduna sumang lila sanariba artist singnasu matamga chunaba mongda tongan ba story sing puthoktuna Miam ne hina pamna na ba khona ba mathau tai haike mai sini hena focus tor sina akoi di sumang lila di atu ko sit to ya da banina atu ko akoi di sumang lila di sagi within the stage to the pikra sumang di the pikra summa stage amma to the without any kind of to doi ni na angang singna isiki atu ko ba ya atu ko fam da badagi yeng to ma adedi ani suba sini kanoki art form na magte applicable oire sina akoi ki huziki kan gi angang singi attention span haibadi pot amada matam koina concentrate to sam to si yang koina to bani sigi problem si akoi gi larik pa badagi auro simma larik pa ba bukhara luye kan do Haukiba chahi lisingani kun mathoida military juntana leibak aduda military ku chathakraba matungda ngase ahanwa phase ki oina miyamna bot thadana ba hokre election asida military juntana chawna mai paklamba yai haina expert singna phongdok ngare pro democracy rebel singi akanba athingba marakta China gi matenga loinena military juntana sil langduna phase ahum thokna constituency chatruka marfutara ni thoida pangthokadoriba election asigi damak anauba voting system amasung hawdokhibaga loinena ngasi ahanba phase ki oina pangthokhiba election atude nupi voter kaya magpigani pangthokhiba election atuda nupi voter kaya chawna saruk yaba miyamna unakhe ani suba be phase ki oina mathang chahi lisingani kuntaruki January gi tang 13 amadi ahum suba phase ki oina election asi January gi tang 15 da pangthokna ba Hanana Lauthokrabane, Handaki Myanmar gi election asida tongan ba political party Yangkai Taret Lomgi candidate listing mangai henbana saruk yari bane. Election asida mai palaklaba singna lower house upper house yauna state amadi regional gi member oigadori bane. Election asida mai palaklaba anoba union parliament atuna president khalaba matungda anoba government ama semgadabane. Myanmar gi election commission na phongdokhibagi matung ina Commission asina tongan ba mofam singda polling station lising kun mathoi ga chawa sukna tara taret semkhe mamang da pangthokiba election singga manada ba mong ama oina handaki election asida mixed member proportion system chatnare amadi electronic voting machine sing sizinari Progressive Writers Association Manipur na puthokpa wahang amadi kurak haina mengthonba moirang time dinakantane iba wari machagi larik ama ngase Major Khulda laiba Manipur Press Club ke lokta kholda phongdokre larik phongbagi thoromaduda Manipuri Language Advisory Board Sahitya Academy New Delhi ki convener Professor Rajen Toijamba amadi Progressive Writers Association Manipur ki President Ibo Sana Kumana mathang sitna Chief Guest amadi President oina saruk yakhe loinana DMU gi Assistant Professor Dr. Mayang Lambam Sadanandana ngasi phongdokhiba lariki maramda wangangkhe Leibak asibu ningkha tamba purakiba luchingba kayana sembiramba India gi constitution asibu palibalengak asina mathak makha onthoktuna constitution bu khongoi narakliba democracy bu lan sizinariba kaya asigi mayokta
Congress Party na lepli haina Kumbi Assembly constituency da lakadaba 13 Manipur Legislative Assembly election da candidate ama oina ba thorang toriba Moirang Them Megachindrana Fongdokre Wafam masing asi Assembly constituency sigi polling station 29/16 gi Prazamyam na Anirak Shubo ina angamba fau amadi selgi mateng galonina amato oina sagotuna mateng panggi thoram ama Kumbi gi Municipal Council gi Ward number 5 ki Kumbi Kangzaibung Mapan Mandafta Pangthokiba Mifamda Fongdokhibane 29/16 gi polling committee na Sinduna Kumbi Block Congress Committee KBCC gi President Naurem Bimol Yaungno Pangthokiba thoram atuda Moirang Them Megachandra bu sogatuna INC da nauna yaroklaba polling station 29/16 gi miyoy singda Megachandrana Congress ki lengyan yanduna harau taramna okay Moirang Them Megachandrana makhatana haikibada India asi amuktang ahongba puraktragadi aikhogi prajamyam ase democracy ki mahau adu mangkhiba tare haiduna Congress party na nainaduna changsilakiba thengkhang kayada aikhogi state Manipur dasu kumja lising aniga kulhumdoi gi megi tang humdagi jati anigi marakta khuchem gi lan ama thoganduna jati masel changnaba yadanaba aikhogi iramda masida territory thugaiduna Indian constitution pibi basunataba Law na yaba sunataba tongan pamakhalgi buffer zone kaya thamjinduna army na ngaktuna aikhoigi jati anigi marakta chathok chasin yadaduna leirakpa ase chahi ani makhairom sujilakle hairaduna lamdam masida poknafam lamdam masibu leifam leitraba IDP oina leiriba ima ibel ahal lamal itin inaw kyana makhoi gi mayumda changjage yumda hanjinjage haiduna lauriba apikpa angang mahairoi kyana Relief camp singda yamna wana khangdiba tungi asa kaya udana leliba punsi mahing ase thengnanabagi damakta Congress party na leiriba lengak sasan asiki mayokta miyamga loinana lepkani haike bocho gadi so gainai habina singwa khalau kayama aikoi gi lusimman hawa lusi Rahul Gandhi ji na lusinga kanda bharat se amukte ahong puruktargadi aikoi praja sida ganatripta ki mahau jibang gira tare na ko haidana nainera ko thakhang kaya dane ko nasi thumai an Manipur isu asig mataka asida so jati ani marakta kuseng ni lana ma thola kan aikoi auji jati masen changa bhai adadana aikoi gi lamdam se territory khaidok tara masana संविधान पीब सुनतबा आइन नया सुनतबा तोमान बा अकोया बाफर जोन गाइना थमिदन सिफाई ना हलगा अकोई जाति अनि मरक चन्न बया ले पसे कोई सही अनि यो बखाई हेलाबा सही अहम भारत दर बने लैबम लैदबा इमाई बे नि चिनाव कयादना अकोई gi लैबम यम निदान त संयगे अकोई लैबम पीबीयू आई यम दा हनिगे अकोई यम दा हनगे गाइना लाउरिबा Pikrabangan kaya na lai la shu tama phangdana koi kiem to wana khangiba tungi asa udana laiba kaya ase thengana mi damakta koi Congress party na lai Knowledge Planet na sinduna class 3 dagi class 10 fawu gi pangthokiba 4th state level mathematics and science competition 2025 ta bakok mathang tarakraba mahiroi singda prize sen thopagi thoram ama ngase GP Women's College ki multipurpose hall da pangthokre Match amasung science ki competition asida saruk yakiba class 3 dagi class 10 fawgi mahiroi mathang tarakraba singda certificate piduna puning thogatke thoram aduga mari lenena Dr. Sarmana Fongdokhibada hauzik haurakliba mahiroi singda competition kaya saruk yahanba haibase yamna faba khongthang amane adubu mama mapa oibusingna magi machana makok thongba uraga Icha singda makhoisu makok thongba oidaba yade haina ngang basakpa asi tawbagi mahutta makhoina pamliba singadu hana khangdokpiba mathau tai loinana oja singnasu makhoi gi mahairoi singda mahakna soliba si karaidano haibadu khangdokpiraga takpi tambiduna angang singbu ningthina semgatpiba mathau tai haina phongdokhi competition se yaw have preparation tawraga noida something result khara phangba perseverance hard work sibu mama jini daga result phangzabaki adugi happiness to adugi moment to adu cherish to moment and young scores kisu as well as AC score high scores naturally high grade phangya have so right so to biganu there is always next time to aduga as a parents sing the Tongan ba higher secondary school amadi Manipur University yauna
DM University ki mangkhada laiba college singe handak pangthokiba lisingani kunmanga kuntaru ki oiba Student Union ki election da Kangai Park Students Association KSA gi candidate oina mai paklalaba mahiroi singbo harau taramna opagi thoram ama ngase mahiroi loop asina sinduna hata kangjai bungda pangthokre thoram adugi manung chana tongan ba school college madi university gi oina handak pangthokiba Student Union gi election da mahiroi loop asigi mai paklaba amadi election thengnakiba mahiroi singe mafamda achamba khudol pot sing khusinaduna pungning thogatke ngasigi thoram aduga mari lenena mahiroi loop asigi president Sukham Vidyanandana phongdokhibada mahiroi loop asigi mahut ama oina tongan ba school college amadi university da pangthokiba Student Union gi mikhal asida mai paglaba mahiroi sing asina mamai leibak nungsiba nationalism na mang tharaba matamda afaba mahiroi khunai ama ohenaba amadi bakhoina mahiroi gi luchingba ama oina leibak asigi afaba thabak thoram kaya ama pangthoknanabagi pandamda makhoi bupuning thawat po oina thoram ase pangthokpani haike Asi aikoi na asi hapta kang jepung da pangthok jariba koi gi program ase akoi handak pangthok kiba akoi gi 2025 to 2026 session gi oina pangthok kiba tongan ba akoi gi higher secondary aduga college aduga Manipur University aduga DM University haiba institution sing asida akoi gi mirep oikiba KSA gi mieng makhada mirep oikiba domba candidate sing do akoi go taram okwa aduga makoi na candidate oiduna leba miam gi mahiroi khunai gi namakta makoi na thawbani aidra somtawkiba makoi gi wakalo na do bo KSA punging thawat jaba oina makoi ba taram okpagi thoram ase akoi na pangthok jabani makoi hariba candidate andaki Donor Ministry Government of India NEC amadi Directorate of Education S kapuna khuchamnaduna North East State singi mahiroi singhu oiba North East Students Program on Awareness Reach and Knowledge on Speech haiba program ngasigi North East State singdagi mahiroi chama khangatpada Manipur dagi shu tongan ba district singdagi government school gi mahiroi sing khangatuna Bangalore da laiba Indian Speech Research Organization ISRO da thaduna rocket saba amagi thagatpagi matangda interaction program da sarunabagi damak Nipan suba batch ki oina Chandel Bishnupur district amadi Imphal East Zone 2 dagi government school gi mahiroi tarani thoi amadi oinam Ranjitna coordination oiduna Bangalore gi damak ngase Imphal thadokre ngasi Imphal thadoklamdai da paumi singa unaba amada additional director of education SNH ki dai manglemna phongdokhibada Manipur gi tongan ba district singdagi khangalaba ISRO Speech ki lamda lairiba institute singda lairiba scientist singa una handuna makhoi ge interaction tawhanduna space science ki maramda khangan ba simak yamna phaba khongthang amani loinena mahiroi singneshu hiram asigi matangda ningthina khangba ngamlabadi tungda kaya ama kanaba lakpa yai amadi handak thariba batch asina aroiba batch su oire haina phongdokhe Ming oinam Ranjit khoi Lipan subai tare aroiba ISRO exposure trip sigi oina coordinator oina khoi research in charge oina angang sing da piba government gi oiba yamna khudong chaba toba facility ama haiba tare sigi exposure trip ISRO hariba koina yamna prestigious oiba yamna koina kanaguma XYZ amon hekta changbangam daba sigumba Lenga ki Art and Culture Department State Kala Academy lisingani kun humdoi kun mana piraklaba awardee sing artist RK Sanayai Mamadi translator KS Ibeton loinana Asian Arm Wrestling Cup 2025 da gold medal ani laurakraba El Chiteshwar opagi thoram ama ngase Tawbul Khoizuman da leiba Palem Panthau Sanglen All Age Home da pangthokre thoram aduda State Kala Academy awardee ani ningthau khong dagi RK Sanayai ma Bishnupur dagi KS Ibeton amadi Kaisampat top lairaktagi sanaroi gold medalist Chiteshwar da nat ki lengyan amadi khudol pot piduna taramna oktuna ikai khumnabasu utke thoram aduda pena ahaiba singi kumbi dagi khangembam lingjel thoibi amadi kha pochungbam dagi KSH Sobachandra amadi langdren thinba sanasam khelena khamba thoibi lakoi kum amadi khongjom lan gi matangda sahek saithanabana thoram gi mapung oiba saktam oike ti nungsi singna phongdokhibada Manipur asi art and culture gi lamda ina khunbada natana malemda sak khangnaribane
ngasi mana fanglakpada awardee singbu okpiriba sigumna yokhat piba kaya maram masina makha tanasu honariba miyoi singbusu yokhat pada niyom changna mateng pangminase haike to state singdagi yeng lubada picture agasu prithvi se joy tawrage haidana sokthabana haidaba british fauna pikharba proof se thengnabada humang ar tar khanghi haibasi paipugi wari na saki aduna akoigi asuk phajaraba asuk nongairaba hawa nusitta prithvi gi tongan tongan ba lam singdadi inglagana khanging inba saragana khangsa saba yamna nungai taba mafam am oinari adubu irei pak iramdam sana leibak sidi dam mase laibak iramdam sidang ngasi function de kitang thaidok jaraga groups ngasi khoi maigai khuding makta akhoi se akhoi manipur sana BJP na lengak paibu khudungi furup masen yengthin hanba leibak thugaina na sinduna leire haina Waivasant Indian National Congress ki Germany pusuba mapokumon thoram tongan tongan ba Congress ki office sing da pangthokna bagum ngase Khangabok Block Congress Committee na sinduna Thobal District ki Wangbal da leiba Congress bagan da show pangthok phongdokre thoram aduga na jati ki mapa Mahatma Gandhi Indian National Congress ki mapa haina khangnariba Alal Octavian Hume amadi Indian National Congress ki ahanba President Womesh Chandra Banerjee ki photo da athoiba mithunglen singna luchingba miyam galonina laikatuna ikai khunba utke thoram aduga mari lenena Khangabok Block Congress Committee ki Secretary Yumnam Basantana haikibada Congress ki matamda Gandhi ki mingda lairaba singda numit chamani thabak suhanana ba fajakraba MGNREGA scheme hogdoktuna miyamda kanaba kaya phangaliba scheme asibu BJP ki lengang asina maming onthoktuna जाति की मपा महात्मा गांधी की फोटो लौथोकनी हाइबा सिदी बीजेपी मसाना चचरिबा धर्म फावा मसक खंगदबनी हाइके मणिपुर रूरल लाइवलीहुड मिशन MSRLM की मखादा सिंगथांगंबी VLF कैरकना नॉर्थ AOC दा लेबा चिंकालेन ऑप्टिकल की पुन्ना खुचमनदुना Free Eye Test Camp ama Panthoibi Lampak Community Hall da pangthokre Free Eye Camp aduda miyoi yankhai henbana eye test tawki hari लेवाग की मफम कयादा पांथोंगरिबा इंडियन नेशनल कांग्रेस की Germany फुसुबा मपोकुमोन थोरम थौबाल ब्लॉक कांग्रेस कमिटी ने सुसिंदुना ngase थौबाल अथोपमदा लेबा डिस्ट्रिक्ट कांग्रेस बावंदा पांथोखरे ब्लॉक कांग्रेस कमिटी की प्रेसिडेंट W Ramananda ब्लॉक कांग्रेस कमिटी थौबाल की वर्किंग प्रेसिडेंट KS इबोहल डिस्ट्रिक्ट कांग्रेस कमिटी की वाइस प्रेसिडेंट KS मुहिंद्रो अमदे महिला कमिटी की लुचिंगबा सिंगना अथोइबा मिथुंगलेन सिंगोइना सरुक याखिबा थोरम अदुदा मियामना फादर ऑफ नेशन महात्मा गांधी की फोटो दा लेसु कतुना इकाई खुनबा उत्खे अमदी वांगांगलोई सिंगना इंडियन नेशनल कांग्रेस हौदोरखिबा अमदी हौजिक की ओइबा वाफम कया मियामदा संदोकना थमखे डिस्ट्रिक्ट कमिटी ब्लॉक कमिटी अमदी महिला कमिटी की थौमी क्याना थौरम अदुदा सरुक याखे डॉक्टर थौनाउजम बबीना देवी अमदी थौनाउजम सोमोकांत लुवांगना पुन्ना इबा पेडागोजी ऑफ मणिपुरी लैंग्वेज थौनाउजम सोमोकांत लुवांगना इबा तेलंगा अमदी इमोशनल इंटेलिजेंस हाइना मिंगथोनबा लाइरिक सिंग असे मेजर खुलदा लेबा मणिपुर प्रेस क्लब के धांगजिंग होल्दा फोंदोखरे
लाइक फोंबगी थोरम मदुदा लंगथबाल एसीगी एमएलए कराम श्याम वांगोई एसीगी एमएलए केएच लोकेन सिंह एमयू की मणिपुरी डिपार्टमेंट ता हेड ऑफ डिपार्टमेंट ओरंबा प्रोफेसर टोइजम तंफा मदी एमयू की मणिपुरी डिपार्टमेंट दा एसोसिएट प्रोफेसर ओरिबा डॉक्टर नावरेम सनातोंबा सिंहना अथोइबा मिथुंगलेन सिंहना सरुक याखी यूनिवर्सल फ्रेंडशिप ऑर्गेनाइजेशन यूएफओ ने स्पॉन्सर तोबा मैतई हुएल लालोन सिंतम शंगलेन सजाल एकाडमी की ऑल मणिपुर बटालियन जनरल हेडक्वार्टर चिंगनुखोक लिंखतखिबगी चही 38 मपुंग फारकपगी कुमोन थोरम पांगथोखरे हेडक्वार्टर सिने सिंदुना ऑर्गेनाइजेशन सिगे थौमी सिंगना सरुक यादुना लुचिंग पुरेल आरके मनीषना मदी इबुदौ पाखंग बयेकबा फिरालदा ऑर्गेनाइजेशन की सेलुट पिदुना पांगथोखिबा थोरम मदुगी हेडक्वार्टर सिगे जनरल सेक्रेटरी कोंथौजम रंजित मैतैना हाइखिबदा कुमजा 1940 की नुमित असिमक्तदा ऑर्गेनाइजेशन असिगी लुचिंग पुरेलना लिंखतपिरंबा बटालियन असिगी कुमोन थोरम असे मपुंग ओइना ऑर्गेनाइजेशन असिगी अपुनबगी सक्तम कायहंदना अमदे हेना मपांगल कंखननबगी पांदम अमगा लोइना पांगथोकपने नुमित असिना मेंबर खुदिमक्ता लुचिंग पुरेलना सिनरंबा सिंथासिंग निंगसिंग हंदुना मियाम पुनः खंगमिनबा होनबा लोइना धर्मदा युमफम ओइदुना ममसिलखिबा मैतै खुनाई असि धर्मदा युमफम ओहेलगा हौगतमिनबा इचिन इनाउ सिंबु तासिन खोमजिंदुना मैतै पुयादा थारमलबा अरिबा मरुना नौना खुंदा हंदुना खुनबा लैपानबा हाइबसे मियामदा खंगलसी हाइबा वाफम सिंह फोंदोके आई मिंग कोंथौजम की रंजित मैतै आई बटालियन सिगी कोई जनरल सेक्रेटरी ओइना थौपुजै अदो कोई थौरम असी पांगथोकजै मरम सौप खितंग थमजगे ngasi डिसेंबर की तारीख उनगा अनिगा 25 निमित सनोंमाइजि निमित असिदा कोई हौखरबा चै सोलिसिंग मजामापन मौद्रा हुमदोई की डिसेंबर की तांग कुनगा निपानदा कोई ओजा लुसिंग पुरेना अमरोमदा हेडक्वार्टर असिगी प्रेसिडेंट हुइड्रोम लोखोना मखा तारदुना मतमगी अहोंगबना मरम ओइदुना मतम खरा लेपरबा हेडक्वार्टर असिगी कुमोन थोरम असे पांगथोखरबा मतुंगदा पांगथोक्तबा याद्रबा थोरम अमा ओइबना हेडक्वार्टर असिगी लेरिबा मरु ओइबा थोंमी सिंग तानदुना पांगथोकपा थोरमने मखा तारकपा मतमदसु ऑर्गेनाइजेशन असिगी लेरिबा सेंट्रल कमिटी गा तानदुना हेना पाक चाउथोकननबा होनरगनी हाइबा वाफम सिंग फोंदोखे यानो जे इसाम हुइड्रोम लोखोन अइना पाइजरिबा फमना अखोय प्रेसिडेंट बटालियन चिंगको बटालियन की होइना ngasi koi pangthoiba koi the whole manipur koi gi makok sanglen kunthani thoi suba koi foundation day haina koi pangthok chabani masi matung da su koi han hoina koi sini koki laloi thongoi singna pangthok chabani matung tarak matung gi mathang gi sahida koi hen mabung phaba the whole manipur apumba gi hoina pangthok minasi हौजिक नेशनल अमदी इंटरनेशनल की पाउसिंग मुख पिजरी कांग्रेस प्रेसिडेंट मल्लिकार्जुन खड़गे पार्लियामेंट्री पार्टी के चेयरपर्सन सोनिया गांधी लोकसभा की ओपोजिशन लीडर राहुल गांधी अमदी सची थरूरना सिंगबा सीनियर लीडर क्याना सरुक याबा कांग्रेस वर्किंग कमिटी की मिफम पांगथोक्तुना कुपना खनरबा मतुंगदा लाकलिबा जनवरी की तांग 5 दगी MGNREGA बचाव अभियान की खोंजंग हौरगनी हाइना लाउथोक्रे हारिब ngarang Delhi da pangthokiba CWC की मिफमदा कांग्रेसना सासन तौबा कर्नाटका तेलंगाना अमदी हिमाचल प्रदेश की चीफ मिनिस्टर सिंह अमदी प्रदेश कांग्रेस कमिटी के प्रेसिडेंट सिंहसु सरुक याखी मिफम अदुदा मथंग चहिदा असेंबली इलेक्शन पांगथोकदोरिबा असम केरला वेस्ट बेंगल तमिलनाडु अमदी पुदुचेरी की मतंगदसु कांग्रेस की ओइना सेम सागदब सिंह यावना पार्टी असिना मियामदा पीगदब पाउजल सिंह की मतंगदसु कुपना खनखे अदुम ओइनामक मिफम अदुना ख्वाइदगी मरु ओइना पुथोक्तुना खनखिबदी हंदकता पांगथोखिबा पार्लियामेंट की निंगथम मिफमदा
Center da lengak pariba NDA na NREGA dagi Mahatma Gandhi gi maming dauthokiba adugi matangda hakjingna khangnaki hari. Numit kayani Thailand amadi Cambodia gi marakta khuthoknaduna miyoi cham hena sian khraba amadi miyoi million tangkhai ama romna lanjenaduna awaba kaya khang khiba adu loisinanaba changsilakpa khongthang gi saruk ama oina muknaruraba lebak anina ceasefire agreement ama khuriek pinaduna lan lepada yanakhre hare. Thailand amadi Cambodia na puna khuriek pinaduna thadorokpa cherol amada muknariba lebak anina khudakta ceasefire thambada amato oina yanaki hare. Thailand amadi Cambodia gi defense minister singna ceasefire gi khuriek pinakhiba adu Southeast Asia da ingtapa amadi thajanaba amuk hana hegananabagi mai pakpa khongthang ama oirani. Masiga loinana lebak ani gi marakta ceasefire gi khuriek pinakhiba aduna micham singda attack chathaba amadi border da makhal kya gi khulai sing paisinduna thamnanaba adu khudaktagi toklagani hari. China ga yengthinaba lebak ama oiriba Taiwan da lan gi khulai sing yonsiliba lebak sing lemna tharoi haina China na akanba warning tawkhre hari. Report asigi matung ina China gi foreign minister dagi thadurokpa warol amada Taiwan da lan gi khuchu khulai sing yonsiliba lebak sing gi mathakta athingba kaya thamjilagani hari. Mapung oina America gi lan gi khulai saba company kullom da athingba si thamgadabani haina China gi foreign minister gi warol asida hari. Handak US President Donald Trump na $1 billion tararongi langi khulai Taiwan da yonbagi ayaba pikhibada China na saurakhibane ningsing bayabadi ithat leibak amu oriba Taiwan asi China gi lamgi saruk amani haina matam kaya gi mamangdagi China na haiduna lakhibane amaromda Japan asu karigumba China na Taiwan da landarak pathoklabadi Japan na ngakthok pigani haina handakta Japan gi Prime Minister na Parliament mifamda fongdokhibane. Hauzik sanabagi pawsing amuk pizare. Tha asigi haukiba chechat kunithoi dagi kunmari fauba Assam gi Guwahati da leiba Karambir Navin Chandra Bordoloi AC Indoor Stadium Saru Sajai Sports Complex da pangthokiba National Junior Thangta Championship 2025 ta gold medal kunmanga silver medal nipan amadi bronze medal ani punna medal kunthra manga lauduna team champion lauduna mai pakraba Huyel Langlon Thangta Association Manipur gi Thangta Sanaroi amadi official sing ase Thangta Sanglen Yumnam Huidrom Imphal West ta nungthil gi pung tara taba matamda haraute amna ukre ngasi Taram Opagi Thoramda Dr. Huidrom Prem Kumar Singh President Huyel Langlon Thangta Association Manipur Sri Thangnauzam Priyo Kumar Singh Former Secretary Thangta Federation of India Amadi Sri Haikrujam Babu Secretary Huyel Langlon Thangta Association Manipur na Mathang Sitna President Chief Guest Amadi Guest of Honor Oike Ngasigi Chief Guest Amadi President gi Warolda Thangta gi Sanaru Singna Guwahati da pangthokiba championship asida Manipur gi Fazaraba performance utuna medal kaya ama lauduna Manipur gi mai purakpa sida apenba popaga loinana thagatpa fongdokhe amadi thangta haibasi miyamna yanaraba Manipur gi amakhakta oiraba sa langi mahai amane ariba londa Huyel Langlon Huyel Lalong kaurami maram aduna thangta mahaibu machet thugaiduna mahananaba honabadi fatte haike noi taru noi kakukan pengahan kan mesti ikut tai puna maksudnya si ikut perian kamu ini ikut mau terang mopi kan ni sahih pun canglah ikut sehingga saat kita mulai dalam mioi kerap masa saat aku pantai na barang cat cunggur lagi ikut na tantuk kerap tar kita lagi kerap ni kerap na masa ikut si juga ini hari ini bahkan sudah boleh ada thapa kata mengalir bahwa wajah si tang anida Assam ni jauh samstan apa? Aku ini kalau ada tanah apa? Aku ini jawab tapi ada nak awak ada apa kontrol ada tanah ini sehingga yang bertambah kalau ada tanah apa?
Lilong Sports Association LSN Sinduna ngarangdagi chayol ama chathagadaba taramathui shuba Lilong Sports Week Lilong Usoi Pokpida leiba Lilong Haurebi College Ground da sanare Lilonggi hauragliba Naharul Singh mayai kaba chinjak amadi drug tagi lapthoknana ba pandam da chathariba Sports Week asigi ngasi sanakiba miyoi mapan gi oiba knockout basis da sanaba football match singda CCYPA Chingkham Makha Ubak Thong FC Usoi Pokpi FC amadi Dreamers of Football Lilong Maipa Crave ngasigi ahanba match da CCYPA Chingkham Makhana Sampasial Makha Lekai aniga sanake match adugi aroiba matam fauba goal amata chanaba ngamkhide kick from penalty marakta Sai Pakna SMPCL bu kick from penalty markta goal ahum ama thoike ani suba match ta Ubak Thong FC na ALYC Lilong Haurebi awang lekai bu goal ama sinoda maithiba pike ahum suba match ta Usoi Pokpi FC na Tomba Lilong FC bu Panjil ani amada thoike mari suba match ta Dreamers of Football Lilong amadi LCIC Chawbok Mairen Khon anina sanake match adugi maram loiba fawbuda goal amata chanaba ngamkhide kick from penalty mark ta Dreamers of Football na LCIC bu goal manga marida maithiba pike panba yabadi tha asigi kunthra mathoi fawba chayol ama chupna chathagadaba sports match asida nupa amasung nupi gi kanglup haina khaidoklaga football kabati badminton tug of war na chingba tongan tongan ba event kaya sanaroi chawai henmana athoi hen tanari bane Aroibada Maroiba Pausing amu hana pizari National Green Tribunal na German Road amadi Tiger Road sembagi thabak thingzilakiba adu kokomina taram nokre Maitai singi laifamlen oiriba kobru amasung thangjing khubam kaba yahalo haiduna moirangda miyamgi khongchet chatkre Tripurada Tariba Manipuri Singi Autonomous Development Council PO Haiduna Miyamna Khongchet Chatkre Janambam Ningol Khaidem Ongbi Jawbagi Mihata Janabasing Pungkun Marigi Manungda Fagadabni Haiduna Wakan Mifam Chatakre Sumang Lila Ningtham Kumhai Lisingani Kunmanga ngasidagi Ibo Yaima Sumang Lila Sanglenda Hodokre Amadi Myanmar da Kumza Lisingani Kunmathoida military coup tawkhraba matung ngase ahanba phase ki oina election pangthokre Masigi oinadi Mami TV na sandok chaba Manipuri Prime Time News matang solution jere myambum kahna khurum jere Ibe makigano azab thammo Sige yung se, next time tina check sin na laksi laga tham ko bani ne. Dadarang se, juha habag ang kita ko. Asum na, mayam na machal go ngap shan lugum. Masige yung masibu, aso yung an ko kada batagi. Next time tina ngap seli. Next time ti zor habag ngap tok na basim bani. Zaman technology siya na bana, concrete ka tok na tina ko matanda. Kapang ng amuk ko na hengal adli. Next time ti. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Miyamgi khurungchanabgidama cable ware pusandrabasu Mami TVgi makal mathen kayagi channel amadi atokpa channel kaya adongi mobile phone natragana television de yengba yarganai
केबल वेयर टिंबगी मथौ ताद्रबा पुंग कुनगा मरी चुपना येंगबा यारबा अनौब टेक्नोलॉजी असी लाफना मणिपुर की मपान लेबिरिबा इरेसा सिंगसु लाइन येंगबा यारगने करमना अदोमगी मोबाइल फोन नत्रगना टेलीविजन दा हापतना संदोक्सरिबा चैनल सिंग असी येंगनी हाइबगी मरमदा अकुप्पा मरोल खंगबिनिंग बसिंगना 9233577337 दा कॉल तौबिरो मतम चुपदा ममी टीवी बु सपोर्ट तौबिरिबा सिंगु ममी टीवी ना तौबिबल खंगबु चरी